ꯃꯌꯥꯝ ꯕꯍꯥꯝ ꯃꯨꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯦꯛꯁꯤꯋꯥꯂꯥ ꯇꯦꯛꯁꯤꯋꯥꯂꯥ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ 2018ꯒꯤ ꯇꯦꯂꯨꯒꯨ ꯁꯨꯄꯔꯅꯦꯆꯔꯦꯜ ꯀꯣꯃꯦꯗꯤ ꯊ꯭ꯔꯤꯂꯔ ꯃꯨꯚꯤꯅꯤ ꯃꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯔꯥꯍꯨꯜ ꯁꯪꯀ꯭ꯔꯤꯇꯤꯌꯟ ꯃꯨꯚꯤ ꯑꯁꯤ UV ꯀ꯭ꯔꯤꯌꯦꯁꯟ ꯑꯃꯁꯨꯡ GA2 ꯄꯤꯛꯆꯔꯒꯤ ꯃꯈꯥꯗ ꯄꯨꯊꯣꯛꯈꯤꯕ ꯃꯨꯚꯤꯅꯤ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯕꯤꯖꯦ ꯗꯦꯕ꯭ꯔꯥꯀꯣꯟꯗꯥ ꯄ꯭ꯔꯤꯌꯪꯀꯥ ꯖꯋꯥꯜꯀꯔ ꯃꯥꯜꯕꯤꯀꯥ ꯅꯥꯌꯔ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯕꯨ ꯎꯕ ꯐꯪꯏ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯆꯥ ꯄꯣꯛꯄ ꯃꯇꯝꯗ ꯃꯆꯥ ꯑꯗꯨ ꯁꯤꯅ ꯄꯣꯛꯈꯤꯕꯒꯤ ꯅꯨꯄꯤ ꯑꯃꯅꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥ ꯑꯃꯁꯨ ꯁꯤꯅ ꯄꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯁꯤꯟ ꯑꯃꯗꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯣꯡ ꯆꯨꯔꯕ ꯑꯍꯤꯡ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯄꯥꯟꯗ ꯍꯤꯟꯗꯨꯁꯇꯥꯟ ꯀꯟꯇꯦꯟꯁꯥ ꯀꯧꯕ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯁꯤ ꯒꯥꯔꯤꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯤ ꯒꯥꯔꯤꯁꯤ ꯑꯩꯅ ꯌꯣꯟꯊꯣꯛꯇꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯗꯣꯔꯤꯕꯅꯤ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯗꯤ ꯀꯥꯟꯁꯨ ꯀꯥꯟꯅꯗꯕ ꯒꯥꯔꯤꯅꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯌꯣꯟꯕ ꯁꯤꯠꯇ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯕꯥꯔꯗꯦ ꯒꯤꯐ ꯑꯣꯏꯅ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯦ ꯆꯥꯡ ꯈꯔ ꯁꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯦ ꯆꯥꯡ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯦ ꯑꯗꯨ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯥꯇꯤꯟ ꯀꯨꯞꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯦ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯑꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯅ ꯇꯝꯅꯔꯛꯏ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯦꯁꯤꯡ ꯑꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯕꯅꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯀꯤꯕ ꯐꯥꯎꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟ ꯑꯁꯤ ꯁꯤꯕꯥꯗ ꯂꯩ ꯁꯤꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯗꯨꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯊꯕꯛ ꯊꯤꯕ ꯂꯥꯛꯄꯅꯤ ꯊꯕꯛ ꯊꯤꯕ ꯂꯥꯛꯏꯕ ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯚꯥꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯑꯪꯀꯜ ꯍꯥꯏꯗꯨꯅꯁꯨ ꯀꯧꯏ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯐꯥꯁ ꯑꯦꯟ ꯐ꯭ꯌꯨꯔꯤꯌꯁ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯍꯦꯟ ꯕ꯭ꯔꯦꯛ ꯑꯗꯨ ꯊꯥꯗꯣꯛꯎꯕꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯨ ꯃꯅꯤꯡ ꯍꯜꯂꯛꯏ ꯃꯚꯥꯏꯅ ꯇꯛꯀꯦ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯁꯤꯕꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯪꯀꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯆꯩ ꯑꯪꯀꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗꯦ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯊꯕꯛꯇꯤ ꯆꯤꯜꯍꯥꯎ ꯊꯤꯔꯣꯏ ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯐꯪꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝꯅ ꯐꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯗ ꯗꯤꯂꯤꯚꯔꯤꯒꯤ ꯊꯕꯛ ꯇꯧꯍꯜꯂꯤ ꯐꯨꯗ ꯗꯤꯂꯤꯚꯔꯤꯒꯤ ꯊꯕꯛ ꯇꯧꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯑꯍꯤꯡ ꯅꯨꯡꯗꯥꯡ ꯈꯪꯗꯒꯩ ꯀꯣꯏꯀꯧ ꯀꯧꯕꯅꯤ ꯑꯋꯥꯡ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡꯗ ꯂꯤꯞ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯦꯌꯔꯗ ꯀꯥꯗꯨꯅ ꯊꯣꯡꯖꯤꯟ ꯈꯨꯗꯤꯡꯒꯤ ꯑꯆꯥꯄꯣꯠ ꯑꯗꯨ ꯊꯤꯟꯕꯅꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯋꯥꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯊꯕꯛ ꯑꯗꯨ ꯃꯍꯥꯛ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯣꯛꯈꯤ ꯊꯕꯛ ꯑꯁꯤ ꯀꯣꯏꯆꯠ ꯆꯠꯅꯗꯕꯤꯗ ꯏꯋꯥ ꯋꯥꯗꯕꯤꯗ ꯇꯧꯕ ꯊꯕꯛ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯗꯨꯀꯥꯟ ꯑꯃꯗ ꯂꯦꯞꯍꯜꯂꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯆꯦꯀꯤꯡ ꯇꯧꯍꯜꯂꯤ ꯆꯦꯀꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯤ ꯃꯌꯥꯝꯒꯤ ꯆꯦꯀꯤꯡ ꯇꯧꯔꯛꯄꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯈꯤ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯅꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒꯦ ꯍꯥꯏꯈꯤ ꯃꯈꯣꯏꯒꯤ ꯑꯪꯀꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯁꯨꯝ ꯌꯦꯠꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯕꯒꯤ ꯑꯪꯀꯜ ꯑꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯂꯥ ꯍꯥꯏꯕꯗꯤ ꯀꯦꯕ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕꯗꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯃ ꯎꯈꯤ ꯃꯗꯨꯗ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯩꯁꯥ ꯐꯪꯕ ꯊꯕꯛꯅꯤ ꯃꯁꯤꯗꯗꯤ ꯋꯦꯇꯤꯡꯒꯤꯁꯨ ꯄꯩꯁꯥ ꯂꯧꯔꯤꯕꯅꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕꯅꯤ ꯂꯥꯛꯇ ꯇꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯅꯍꯥꯟꯗꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯦꯕ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯁꯥꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ ꯅꯪꯒꯤꯗꯤ ꯒꯥꯔꯤꯁꯨ ꯂꯩꯇꯦ ꯀꯥꯔ ꯑꯃ ꯂꯩꯕꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯪꯉꯦ ꯃꯗꯨꯗ ꯂꯥꯛ 6-7 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯛ 2-3ꯅꯁꯨ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯕꯥꯁꯨ ꯇꯦꯛꯁꯤ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ ꯄꯩꯁꯥ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯗꯨꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯃꯇꯩꯃ ꯑꯃꯁꯨꯡ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯇꯩꯃꯅꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕꯗꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯗꯨꯗꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯆꯥ ꯎꯅꯕ ꯃꯇꯝꯗ ꯑꯉꯥꯡ ꯂꯩꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯈꯣꯔꯁ ꯑꯁꯤ ꯌꯥꯝꯅ ꯆꯪꯒꯅꯤ ꯄꯩꯁꯥ ꯑꯗꯨ ꯂꯩꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯩꯃ ꯑꯗꯨꯅꯗꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯈꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯕꯥ ꯃꯇꯩꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯁꯤ ꯊꯝꯗꯣꯛꯄꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯝꯗꯣꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯄꯤꯔꯤꯕꯁꯤ ꯄꯩꯁꯥꯁꯤ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯧꯀꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕꯗꯨꯅ ꯃꯊꯪ ꯍꯞꯇꯥꯗ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯛꯀꯅꯤ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯐꯣꯟ ꯄꯥꯏꯈꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯒꯥꯔꯤꯗꯨ ꯍꯦꯛ ꯂꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯒꯥꯔꯤꯗꯨ ꯇꯣꯡꯍꯟꯗꯨꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯀꯣꯏꯕ ꯄꯨꯕꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯂꯩꯍꯧꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯁꯤꯕꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃꯅ ꯁꯤꯕꯥ ꯑꯁꯤꯗꯕꯨ ꯃꯤ ꯑꯣꯏꯖ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯖꯗꯨꯅ ꯂꯩꯕꯅꯤ ꯁꯤꯕꯥꯁꯨ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯊꯤꯕ ꯍꯧꯔꯛꯏ ꯃꯥꯅ ꯊꯤꯔꯨꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯑꯇꯥꯡꯕ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ
ama thirui jogo chade ama thirui jogo chade haiduna tawi nongmudi sibana tumninge mikubaduda nupa amna phone tawre nana gari ma thiri budu aingonda lei haiduna hare madura gari adu yamna phaba pamde yamna phatalagadi yam tangani pasha yamna leiti haiduna hare nangna pamiwa sanpham aduda gari du pige haiduna sibabu harakpadagidi sibasu harauduna jangya talai ngasidi geres natina jangya nina akuni lai se haiduna makoi matha sanaduna wari sanaduna leikhi nupa aduna de gari se yamna phaba condition da leili accident na to thokti haiduna hare police case ka chenaba gari nati haiduna so hare gari adu phi amna kuptuna lerami gari adu hangtoktuna yemba matamdadi gari adu dagi uphul yamna thole gari adu he uba matamdadi sibadi yamna pamlu ba haibdu oiki mahana hambadi gari adu start tawba yakhide gari sidi karanadaba gari ni masi lawurnu haiduna mamanaba singadun haibani adubu gari adu start tawduna mahak yamna kanna thokhi asum tawduna gari adu makhoi mamangda latuna break khangpha phaki tasena haiba matamda gari si yamna top condition da leidi haibsi takpani gari si lawge haduna sibana hare adubu mamanaba singaduna di gari sidi yadraba gari ni kadawga haino haduna hare madura sibana agi personality ga masiga yamna chane masi class ama su yawribni haduna hare farena nabu pamtaragadi gari si lawro haduna mamanaba duna so hare adu pasha dudi ai ngangna ga haduna nupa du ga pasha ngana bami kubaduda nupa aduna lag mari makhai piwa haduna harakpani adubu mamanaba duna di habidi uncle haina kawu nupa aduna di lag amaga lising hompu piraga haduna hare nupa lusu kaimta khandabida hoi lawro haduna hare paisa si yamna hongna pithorakpaduda masiga isi chingnei haiduna mamanaba duna hare adubu masigi dil ase yamna fabdilni akoili daw yarabani haiduna sibana hare nupa aduna che chang losenna se haiduna hare adubu makhoidi chingnabanina gari mapu duka punna tawraga che chang asi losemena je haiduna hare maduna nupa adusu yakhi gari isigi mapu sigi maming ase raguram kawi mahak yum ase yamna chawi yamna phajai makhoi mafam adula lai mafam adula raguram su yamna sakkai mahana mahaki mi duda gari du yonthoko haiduna haibani madura mahak chana halakanu haiduna haibani adubu ai yaw taragadi nangonda thaba sinabai kari bukana rigi haiduna hairei madura sibana masi aina ningai tawbudagi ai nanga unaduna soi tawngagena tawbani haiduna khumai asum tawduna soi ru taw matungda yam thuna sakro haiduna tanthorei sibana di chamchamna karigumba gari si uning taragadi aingona phone tawro haiduna car ama pibani car adu lawda bidanu pa aduna yam usitana sakro haiduna tanthorei nupa adu matawdu uba matamda sibadi ngakpana khamthengki kaino masinu pasibu haiduna khanduna leikhi asum tawduna sibana gari dubu numidangi matamda fajana modify tawduna gari dugi machu du angobadagi amuba ohlalladuna yamna postana modi tawduna puthorei gari dubu modification tawbu matamda mahana manungda phamba matamda device ama thengnaki masigi device sibu tape recorder ra haiduna mahana mapanda langthokki gari dudagi device adu hek langthokkiba mikubaduda device adu activate tawrei nongalapa matamdadi mahakki modification adu loireduna mahana mapana puthorapa matamdadi mamanaba singadudi gari du uba matamda pungaw ngawki sibasu mahakki mamanaba singa loinana olada mahakki taxi adu register tawbagi damakta lai mafam adura lakliba gari singaduga mahakki gari duga yam thina khenei mahakki phone aduda passenger singna mahakki cab adu book torokpra haiduna makoi mamanaba singaduga punna ngaiminei ahanba customer ama phangle haiduna makoi yamna harawraduna sibasu customer adu lawba lai customer adudi bar amagi mamangda nupi mafamduna leibani nupi du yu funda ngawduna leibani maram aduna nupi du hagotpa ngamdre book torisi masi mafamdagi tawbunina masi tana gai thawjalo haiduna gai du thawjaladuna nupi du tongduna lai nupi du lambida sumasum gai tongduna lakpa mikubaduda mahak tumthokhi sibasi yamna phaba nupa machani maram aduna mahak nupi amaga phaminaduna leiba matamdasu mahak karisu tawhite nupi dugi phone adu khengpa matamda mahana phone adu yamna wana lothokhi phone adu lothokduna pakhake tawbu mikubadudadi phone adu switch off takhi habdi mai yawdabagi phone adu switch off takhi bani nupi sigi mayu masi kadaidano kadai thinduribna habdu su hairamdabni na mahak lambi dura khanjana duna leikhi mahak kalai thamamduna haiduna matha sum saki kudakta mahak police ki sarena mata abadagidi nupi du police station da thamamduna mahak lakhi nupi duna nongalapda gyan tarakpa matamdadi mahak police station amada nupi police amana yengduna lerami nana numidangda adu yamna thakchaliduna karigino haiduna chaiduna leibani karigumba nupa atopa moyam taragadi nang ase akoina koithi thinaduribani taxi driver aduna phabaida mukta nangu mafam asida thamamduna sakhibani haiduna hare police nanga iba wa adu suda ta da bida mahak ki phone adu charge tawgi haiduna hare phone adu charge tawba loiraba matungda mahana sivada phone tawre nang kadai de lege ai anuni haiduna hare police station da thambiram baida mukta aibu thagachari haiduna hare madura sivana numidangi matamdura aibu nangbu kadai da thilamduna haibsi khangda baida mukta police station da thamamani madugi da mata warau bigunu haiduna so hare adu nang hojikti karam da chatino haiduna hangi
ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯛꯏ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯈꯥꯝꯃꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯅꯪ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯚꯔꯥ ꯄꯤꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯈꯨꯝꯃꯤ ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯍꯣꯁꯇꯦꯜ ꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯃꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯌꯥꯎꯗꯦ ꯍꯣꯁꯇꯦꯜꯗꯒꯤ ꯄꯩꯁꯥ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯇꯦꯜ ꯇꯝꯅ ꯂꯥꯛꯏ ꯅꯨꯄꯤꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯩꯁꯥꯗꯨ ꯄꯤꯒꯦ ꯇꯧꯏ ꯃꯗꯨ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯩꯗꯤ ꯄꯩꯁꯥ ꯂꯧꯒꯦ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯅ ꯄꯥꯏꯔꯤꯕ ꯖꯦꯀꯦꯠ ꯑꯗꯣ ꯂꯨꯄꯥ 1,000 ꯄꯤꯕꯅꯤ ꯃꯗꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯂꯧꯔꯁꯨ ꯂꯧꯕ ꯂꯥꯛꯀꯦ ꯃꯗꯨꯗ ꯑꯅꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯕ꯭ꯔꯥꯅꯦ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯉꯁꯥꯏ ꯄꯩꯁꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒ ꯄꯩꯁꯥ ꯄꯤꯔꯛꯏꯁꯤꯗꯤ ꯖꯦꯀꯦꯠꯇꯣ ꯍꯌꯦꯡ ꯐꯖꯅ ꯁꯨꯗꯣꯛꯑꯒ ꯂꯧꯔꯁꯨ ꯌꯥꯏꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯅꯨꯄꯤꯗꯨꯕꯨ ꯎꯅꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯕꯥꯁꯨ ꯇꯦꯛꯁꯤ ꯊꯧꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯈꯤ ꯃꯥꯅ ꯃꯈꯜ ꯃꯈꯜꯒꯤ ꯃꯤꯁꯤꯡ ꯍꯥꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯛꯁꯤꯗꯨꯕꯨ ꯇꯣꯡꯍꯜꯂꯤ ꯑꯅꯨꯅ ꯖꯦꯀꯦꯠ ꯊꯤꯟꯕ ꯂꯥꯛꯄꯗ ꯑꯗꯨꯃꯛ ꯖꯦꯀꯦꯠ ꯑꯗꯨ ꯆꯥ ꯈꯔ ꯍꯩꯖꯟ ꯂꯩꯕꯥꯛꯇ ꯈꯔ ꯊꯥꯗ ꯑꯗꯨꯃꯛ ꯃꯣꯠꯍꯟꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯑꯅꯨ ꯑꯁꯤ ꯁꯤꯕꯥꯒ ꯎꯅꯅꯤꯡꯕꯅꯤꯅ ꯃꯍꯥꯛꯅ ꯖꯦꯀꯦꯠ ꯃꯣꯠꯄ ꯑꯗꯨ ꯁꯨꯔꯗꯨꯅ ꯊꯤꯟꯕ ꯂꯥꯛꯄ ꯁꯥꯔꯗꯨꯅ ꯎꯅꯅꯕ ꯁꯤꯟꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝ ꯈꯪꯅꯔꯛꯄ ꯀꯧꯔꯕꯅꯤꯅ ꯑꯅꯨꯁꯨ ꯃꯍꯥꯛꯀꯤ ꯒꯦꯔꯥꯖꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯅꯨ ꯑꯁꯤ ꯃꯁꯥꯃꯛ ꯗꯣꯛꯇꯔꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯥꯔꯗ ꯌꯨ ꯈꯔ ꯊꯛꯆꯟꯈꯤꯕꯒꯤ ꯋꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯅꯨꯒ ꯃꯁꯛ ꯇꯥꯛꯅꯗꯨꯅ ꯎꯅꯍꯜꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯨ ꯑꯃꯁꯨꯡ ꯁꯤꯕꯥ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯅꯨ ꯑꯃꯁꯨꯡ ꯁꯤꯕꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯨꯁꯥ ꯑꯃꯁꯨꯡ ꯁꯤꯕꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯗꯦꯠ ꯇꯧꯅꯔꯛꯏ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯛꯏ ꯃꯈꯣꯏꯅ ꯆꯦꯛꯑꯞ ꯇꯧꯕ ꯃꯇꯝꯗ ꯑꯅꯨ ꯍꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯆꯦꯛꯑꯞ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃꯒꯤ ꯆꯦꯛꯑꯞ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯅꯨꯁꯨ ꯌꯥꯎꯅ ꯆꯦꯛꯑꯞ ꯇꯧꯕ ꯌꯥꯎꯃꯤꯟꯅꯔꯝꯃꯤ ꯑꯅꯨꯁꯨ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃꯗ ꯃꯁꯛ ꯇꯥꯛꯏ ꯆꯦꯛꯑꯞ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯤꯁꯦꯞꯁꯟꯗ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ 15,000 ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯩꯁꯥ ꯑꯗꯨ ꯁꯤꯕꯥꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯄꯩꯁꯥ ꯑꯗꯨ ꯄꯨꯊꯣꯛꯏ ꯁꯤꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯍꯔꯥꯎꯖꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯤꯕꯥ ꯑꯗꯨ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯇꯩꯃꯅꯅꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯊꯦꯡꯅꯈꯤ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯄꯥꯡꯕꯗꯤ ꯉꯝꯈꯤꯗꯦ ꯉꯁꯤꯗꯤ ꯇꯟꯖꯥ ꯑꯗꯨ ꯐꯪꯉꯦ ꯑꯩꯅꯅꯦ ꯃꯐꯝ ꯑꯃꯠꯇꯗ ꯑꯩꯁꯦ ꯆꯥꯟꯅꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯍꯣꯡꯂꯦ ꯑꯩꯒꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯕꯨ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯕꯨ ꯀꯣꯜꯂꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯙꯤꯗꯨꯒꯤ ꯃꯅꯥꯛꯇ ꯕꯦꯠꯃꯦꯟꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯅꯔꯁꯤ ꯃꯔꯨꯞ ꯑꯣꯏꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯊꯛꯂꯤꯕ ꯌꯨꯒꯤ ꯂꯤꯛꯂꯤꯗꯨ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯊꯣꯛꯂꯛꯏ ꯒꯥꯔꯤꯗꯨ ꯃꯊꯟꯇ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯏ ꯍꯥꯏꯕꯗꯤ ꯒꯥꯔꯤꯗꯨ ꯇꯝꯅꯔꯛꯏ ꯃꯗꯨꯗꯒꯤ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯕꯣꯇꯜ ꯑꯗꯨ ꯃꯄꯥꯟꯗ ꯂꯪꯊꯣꯔꯛꯏ ꯕꯣꯇꯜ ꯑꯗꯨꯒꯤ ꯀꯥꯏꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯧꯗꯣꯡꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯥꯞꯄꯝꯕ ꯕꯦꯠꯃꯦꯟꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯈꯤ ꯅꯣꯡꯃꯗꯤ ꯁꯤꯕꯥꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯄꯦꯁꯦꯟꯖꯔ ꯑꯣꯏꯗꯨꯅ ꯇꯣꯡꯕꯅꯤ ꯃꯍꯥꯛꯁꯤ ꯏꯌꯥꯔꯄꯣꯔꯠ ꯇꯝꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯈꯔ ꯊꯨꯅ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯃꯊꯪꯗꯗꯤ ꯏꯌꯥꯔꯄꯣꯔꯠ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯐ꯭ꯂꯥꯏꯠ ꯑꯣꯏꯅ ꯕꯨꯛ ꯇꯧꯔꯣ ꯂꯝꯕꯤꯁꯤꯗꯤ ꯇ꯭ꯔꯥꯐꯤꯛ ꯂꯩꯕꯅꯤꯅ ꯈꯔꯗꯤ ꯆꯤꯟ ꯇꯥꯕꯅꯤ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯤꯠ ꯑꯗꯨ ꯍꯥꯏꯗꯅꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯇꯨꯝꯃꯤ ꯕ꯭ꯔꯦꯀꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯕ꯭ꯔꯦꯀꯔ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯂꯨꯞ ꯑꯗꯨꯗꯒꯤ ꯃꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯥꯎꯔꯛꯏ ꯁꯤꯕꯥꯁꯨ ꯒꯥꯔꯤ ꯈꯪꯈ꯭ꯋꯥꯡ ꯈꯥꯝꯃꯤ ꯃꯗꯨ ꯃꯅꯤꯡꯗ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯊꯣꯝꯖꯤꯜꯂꯛꯏ ꯁꯤꯕꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯒꯥꯔꯤ ꯊꯣꯝꯖꯤꯜꯂꯛꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯩꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤ ꯁꯤꯕꯥꯅ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯥꯔꯤꯒꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯨꯁꯥ ꯑꯃꯁꯨꯡ ꯁꯤꯕꯥ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯅꯨꯁꯥꯅ ꯍꯥꯏꯔꯛꯏ ꯄꯥꯔꯂꯔ ꯆꯠꯄ ꯃꯇꯝꯗ ꯄꯦꯗꯤꯀ꯭ꯌꯣꯔ ꯃꯦꯗꯤꯀ꯭ꯌꯣꯔ ꯑꯃꯁꯨꯡ ꯃꯈꯜ ꯀꯌꯥꯒꯤ ꯄꯥꯔꯂꯔꯒꯤ ꯑꯥꯏꯇꯦꯝ ꯀꯌꯥ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 13,000 ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯤꯕꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯪ ꯅꯨꯡꯁꯥꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯡꯈ꯭ꯔꯒꯗꯧꯕ ꯐꯖꯕ ꯑꯗꯨꯕꯨ ꯀꯩꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯨ ꯌꯥꯝ ꯃꯥꯡꯍꯜꯂꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯅ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯅ ꯍꯪꯉꯤ ꯃꯗꯨ ꯁꯤꯕꯥꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯃꯅꯤꯡꯗ ꯊꯨꯝꯃꯛꯄꯗꯒꯤ ꯁ꯭ꯀ꯭ꯔꯦꯆ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯅꯨꯁꯥꯁꯨ ꯁꯤꯕꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯅꯪꯒꯤ ꯃꯨꯠ ꯑꯗꯣ
ꯐꯅꯕꯒꯤꯗꯃꯛꯇ ꯀꯤꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯁꯤꯕꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯪꯒꯤ ꯃꯨꯠ ꯑꯗꯨ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯒ ꯐꯒꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯑꯅꯨꯁꯥꯅ ꯅꯪꯅ ꯒꯥꯔꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤ ꯇꯥꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯁꯨꯒꯨꯝꯕ ꯐꯪꯒꯗꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯁ ꯇꯧꯔꯝꯗꯕꯤꯗ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯤꯕꯥꯁꯨ ꯉꯛꯇꯨꯅ ꯂꯩꯍꯧꯏ ꯑꯅꯨꯁꯥꯁꯨ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯤꯁ ꯇꯧꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯅꯨꯁꯥꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯊꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯒꯝ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯊꯝꯃꯤ ꯊꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯙꯝ ꯂꯥꯎꯅ ꯂꯣꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯈꯤ ꯇꯟꯖꯥꯗꯨꯗ ꯄꯦꯁꯦꯟꯖꯔ ꯑꯃꯅ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯇꯥꯈꯤ ꯄꯦꯁꯦꯟꯖꯔ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯊꯦꯡꯂꯛꯂꯅꯤ ꯄꯨꯡꯈꯥꯏꯃꯨꯛ ꯆꯣꯟꯊꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯉꯥꯏꯕꯒꯤ ꯄꯩꯁꯥꯗꯨ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯠ ꯑꯗꯨ ꯍꯥꯏꯊꯔꯗꯨꯅ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤ ꯃꯍꯥꯛꯅ ꯇꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯡꯖꯦꯜ ꯑꯗꯨ ꯂꯣꯏꯅ ꯂꯩꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯁꯤ ꯊꯥꯒꯠꯂꯛꯏ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯅꯤꯡꯒꯤ ꯃꯅꯤꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯃꯅꯤꯟ ꯑꯗꯨꯗ ꯈꯨꯠꯁꯥ ꯃꯃꯤ ꯑꯃ ꯇꯥꯏ ꯈꯨꯠꯁꯥ ꯑꯗꯨ ꯁꯤꯕꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯨꯠꯁꯥ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯕꯥ ꯀꯤꯔꯗꯨꯅ ꯒꯥꯔꯤꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗꯨꯒꯤ ꯃꯄꯨꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯆꯃꯦꯟ ꯑꯗꯨꯗ ꯅꯈꯣꯏ ꯃꯄꯨ ꯀꯥꯏ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯈꯣꯏ ꯃꯄꯨ ꯑꯗꯨꯗꯤ ꯃꯨꯝꯕꯥꯏ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯛꯏ ꯒꯥꯔꯤꯁꯤ ꯇꯝꯅꯔꯦ ꯈꯪꯂꯕꯅꯤꯅ ꯃꯃꯥꯟꯅꯕꯒ ꯁꯤꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯒꯥꯔꯤꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯗꯁꯥ ꯇꯥꯔꯒ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯖꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯥꯏꯕꯗꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯗꯤ ꯊꯣꯛ ꯊꯥꯛꯀꯤ ꯃꯥꯏꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯇꯥ ꯑꯁꯤꯗ ꯂꯥꯏꯁꯪꯒꯤ ꯄꯟꯗꯤꯠ ꯀꯔꯝꯅ ꯀꯧꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯕꯗꯨ ꯂꯥꯛꯇꯨꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯕꯗꯨꯁꯨ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯙꯝ ꯂꯥꯎꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯏ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯚꯨꯠ ꯇꯝꯅꯕ ꯒꯥꯔꯤꯁꯤꯗ ꯇꯧꯔꯤꯁꯤ ꯃꯥ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕꯗꯨꯅ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤ ꯚꯨꯠ ꯇꯝꯅꯔꯦ ꯚꯨꯠ ꯌꯥꯎꯏ ꯃꯥꯒꯤ ꯊꯋꯥꯏꯅ ꯄꯥꯝꯂꯤꯕꯁꯤ ꯏꯅꯤ ꯅꯈꯣꯏꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯀꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯍꯤꯗꯥꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯏ ꯗ꯭ꯔꯣꯞ ꯇꯥꯍꯟꯗꯨꯅ ꯊꯝꯃꯤ ꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯁꯤ ꯚꯨꯠꯅ ꯆꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯚꯨꯠ ꯑꯁꯤ ꯇꯥꯟꯊꯣꯛꯅꯤꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯒꯥꯔꯤꯁꯤ ꯃꯪꯗ ꯄꯨꯗꯨꯅ ꯄꯨꯖꯥ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯒꯥꯔꯤꯁꯤ ꯄꯨꯗꯨꯅ ꯃꯪꯗ ꯄꯨꯖꯥ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯏ ꯀꯠꯂꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯈꯣꯏꯁꯨ ꯏ ꯗ꯭ꯔꯣꯞ ꯀꯠꯇꯨꯅ ꯂꯩꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯪꯀꯜ ꯑꯗꯨꯅ ꯊꯥꯎ ꯄꯨꯔꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯍꯩꯖꯤꯟꯕ ꯃꯇꯝꯗꯗꯤ ꯊꯥꯎ ꯑꯗꯨꯁꯨ ꯃꯥꯡꯈꯤ ꯃꯁꯤꯗ ꯇꯥꯛꯂꯤꯕ ꯑꯁꯤ ꯏꯁꯤꯡ ꯑꯗꯨꯗ ꯀꯦꯃꯤꯀꯦꯜ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯒꯥꯔꯤꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯪꯉꯛꯏ ꯃꯥꯏꯕꯗꯨ ꯐꯥꯔꯒ ꯐꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯥꯏꯅꯔꯛꯏ ꯃꯗꯨꯗꯒꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯄꯨꯗꯨꯅ ꯆꯠꯈꯤꯁꯦ ꯐꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯁꯥꯗꯨ ꯀꯣꯛꯂꯕꯅꯤ ꯗꯁꯥꯁꯤ ꯃꯉꯣꯟꯗ ꯇꯥꯖꯔꯗꯕꯅꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯤꯒꯤ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕꯅꯤꯅ ꯒꯥꯔꯤꯁꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯟꯁꯨꯔꯦꯟꯁꯀꯤ ꯄꯩꯁꯥꯗ ꯐꯪꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎꯅ ꯂꯩꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯥꯏꯕꯗꯤ ꯃꯥꯏꯕꯗꯨꯁꯨ ꯌꯨ ꯊꯛꯇꯨꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯒꯥꯔꯤꯗꯨꯗ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯌꯨ ꯂꯤꯂꯤꯗꯨ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯂꯪꯊꯣꯛꯄ ꯃꯇꯝꯗ ꯌꯨ ꯂꯤꯂꯤꯗꯨ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯨꯡꯉꯛꯈꯤ ꯀꯔꯤꯅꯣ ꯃꯅꯤꯡꯗ ꯀꯩ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯨꯔꯨꯞ ꯑꯗꯨ ꯆꯤꯡꯂꯗꯨꯅ ꯃꯩꯈꯨ ꯑꯗꯨ ꯀꯥꯝꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯩꯈꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯈꯤ ꯃꯍꯥꯛ ꯆꯦꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯕꯨ ꯂꯥꯛꯍꯠꯈꯤ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨꯗꯒꯤ ꯒꯨꯒꯜ ꯃꯦꯞ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯁꯤꯕꯥꯒꯤ ꯒꯔꯥꯖꯇꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯒꯥꯔꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏ ꯉꯛꯄꯅ ꯂꯣꯏꯈꯤ ꯁꯤꯕꯥꯁꯨ ꯉꯛꯄꯅ ꯂꯣꯏꯈꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯤ ꯃꯈꯣꯏ ꯀꯤꯅꯈꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯗ ꯏꯟꯅꯗꯨꯅ ꯂꯩꯕꯅꯤ ꯒꯥꯔꯤꯗꯨꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯕꯗꯨꯗꯤ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯕꯗꯨꯕꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯃꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤ ꯃꯥꯏꯕꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤꯗꯤ ꯒꯥꯔꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯅꯪꯗꯤ ꯒꯥꯔꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯒꯥꯔꯤꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯒꯥꯔꯤꯁꯤꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯁꯤ ꯚꯨꯠ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯇꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯕꯗꯨꯁꯨ ꯃꯤꯗꯤ ꯍꯨꯏ ꯐꯥꯎꯕ ꯂꯣꯏꯅꯗ꯭ꯔꯦ ꯅꯈꯣꯏꯗꯤ ꯚꯨꯠ ꯑꯣꯏꯔꯤꯕꯅꯤꯅꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯒꯥꯔꯤꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯕꯥ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯦꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯪꯀꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ
ꯒꯥꯔꯤꯒꯤ ꯃꯄꯨ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯒꯥꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯅ ꯃꯌꯥꯝꯕꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕ ꯂꯥꯛꯇꯥꯔꯒꯗꯤ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯁꯤꯕꯥꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯤꯔꯁꯨ ꯀꯤꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯕ ꯌꯥꯈꯤꯗꯦ ꯍꯥꯏꯕꯗꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤ ꯒꯥꯔꯤꯗꯨ ꯊꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯅ ꯊꯧꯏ ꯑꯗꯨꯕꯨ ꯊꯧꯗꯕꯗꯤ ꯌꯥꯈꯤꯗꯦ ꯒꯥꯔꯤꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯏꯒꯤ ꯂꯤꯛꯁꯤꯡꯁꯤ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯒꯥꯔꯤ ꯊꯧꯕ ꯀꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯣꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯐꯥꯎꯕ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯤꯕꯥꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯇꯨꯝꯅꯤꯡꯈꯤ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯅ ꯑꯗꯨꯃꯛ ꯎꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯦ ꯇꯧꯈꯤ ꯃꯗꯨꯗ ꯒꯥꯔꯤꯗꯨ ꯃꯊꯟꯇꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯁꯤꯕꯥꯕꯨ ꯀꯟꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯒꯥꯔꯤ ꯑꯁꯤ ꯌꯦꯛꯅꯕ ꯅꯠꯇꯦ ꯐꯠꯇꯕ ꯚꯨꯠ ꯅꯠꯇꯦ ꯑꯐꯕ ꯚꯨꯠꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯪꯈꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯈꯤ ꯃꯃꯥꯟꯅꯕ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯁꯤ ꯒꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯕ ꯚꯨꯠ ꯑꯁꯤ ꯑꯐꯕ ꯚꯨꯠꯅꯤ ꯑꯩꯕꯨ ꯁꯣꯛꯍꯟꯗꯦ ꯃꯥꯏꯕꯗꯨꯅ ꯒꯥꯔꯤꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯕ ꯃꯇꯝꯗꯗꯤ ꯇꯞ ꯇꯥꯅ ꯇꯣꯠꯂꯒ ꯄꯨꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯑꯁꯣꯛ ꯑꯄꯟ ꯑꯝꯇ ꯅꯪꯍꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯚꯨꯠ ꯑꯁꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯤꯕꯥꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯌꯥꯝꯅ ꯐꯕ ꯚꯨꯠꯅꯤꯅꯦ ꯒꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯦꯡꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯁꯤ ꯊꯣꯡ ꯂꯣꯟꯗ꯭ꯔꯁꯨ ꯃꯁꯥ ꯃꯊꯟꯇ ꯑꯣꯇꯣꯃꯦꯇꯤꯛ ꯂꯣꯟꯖꯔꯦ ꯃꯥꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯐꯕ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯁꯤꯕꯥ ꯅꯪꯅ ꯉꯥꯡꯂꯤꯁꯤꯕꯣ ꯚꯨꯠꯀ ꯀꯃꯥꯏꯅ ꯃꯔꯨꯞ ꯁꯥꯟꯅꯗꯣꯔꯤꯕꯅꯣ ꯃꯗꯨ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯕꯣꯗꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯤ ꯉꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯕꯥꯁꯨ ꯅꯥꯏꯠ ꯁꯤꯞ ꯇꯧꯕ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯣꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯅꯨꯃꯤꯗꯥꯡꯗ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯒ ꯃꯔꯨꯞ ꯁꯥꯟꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯊꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕꯦꯠꯃꯦꯟꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯊꯝꯕ ꯃꯇꯝꯗ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯑꯗꯨꯝ ꯇꯥꯔꯛꯏ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯨꯞ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯕ ꯐꯥꯎꯕ ꯌꯥꯗꯦ ꯁꯤꯕꯥꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯊꯋꯥꯏ ꯑꯃ ꯌꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨꯗ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯇ꯭ꯔꯥꯐꯤꯛꯅ ꯐꯥꯎꯕ ꯃꯥꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯀꯦꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯕꯨꯛ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯐꯖꯅ ꯄꯦꯁꯦꯟꯖꯔ ꯑꯗꯨꯕꯨ ꯇ꯭ꯔꯤꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯔꯦꯇꯤꯡ ꯄꯤꯕꯅꯤ ꯃꯍꯥꯛꯀꯤ ꯔꯦꯇꯤꯡ ꯑꯁꯤ 5 ꯁ꯭ꯇꯥꯔ ꯄꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯏ ꯃꯇꯩꯃꯒꯤ ꯂꯥꯌꯦꯡꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯊꯤꯕꯅꯤ ꯅꯣꯡꯃꯁꯨ ꯑꯅꯨꯁꯥ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯅꯨꯁꯥꯁꯨ ꯀꯤꯁ ꯇꯧꯔꯗꯨꯅ ꯆꯠꯂꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯀꯤꯁ ꯇꯧꯔꯛꯀꯅꯨ ꯃꯤꯅ ꯎꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯚꯨꯠ ꯑꯗꯨꯅ ꯎ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯅ ꯍꯪꯉꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯑꯃꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯅꯨꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯈꯤ ꯑꯅꯨꯁꯥꯅ ꯆꯠꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯨꯛ ꯇꯧꯗꯕꯅꯤꯅ ꯇꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯕꯨꯛ ꯇꯧꯗꯨꯅ ꯇꯣꯡꯉꯨ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨ ꯗꯣꯛꯇꯔ ꯑꯣꯏꯕꯅꯤꯅ ꯁꯤꯕꯥꯅꯁꯨ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯍꯥꯛ ꯑꯁꯤ ꯏꯃꯔꯖꯦꯟꯁꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯗ ꯇꯣꯡꯍꯜꯂꯤ ꯒꯥꯔꯤꯗꯨꯗ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯁꯤꯒꯤ ꯚꯤꯟꯇꯦꯖ ꯀꯥꯔ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯤꯟꯇꯦꯖ ꯀꯥꯔ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯅ ꯁꯤꯕꯥꯅꯁꯨ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯌꯣꯜ ꯑꯁꯤ ꯍꯣꯡꯉꯦ ꯑꯩꯅ ꯑꯩꯒꯤ ꯗꯤꯔꯒꯤ ꯑꯗꯨꯕꯨ ꯊꯥꯖꯗꯨꯅ ꯊꯕꯛ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯇꯥꯟꯕ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯁꯨꯡ ꯄꯩꯁꯥ ꯇꯥꯟꯕ ꯑꯁꯤꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯥꯖꯒꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯁꯤꯗꯤ ꯊꯥꯖꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯇꯦꯁ ꯑꯃ ꯇꯧꯕꯒꯤꯅ ꯄꯩꯁꯥ ꯑꯁꯨꯛ ꯆꯦꯛꯑꯞ ꯑꯃ ꯇꯧꯕꯒꯤꯅ ꯄꯩꯁꯥ ꯑꯁꯨꯛ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯗꯣꯛꯇꯔꯅ ꯇꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯣꯄꯔꯦꯁꯟꯒ ꯇꯧ ꯇꯥꯔꯒꯗꯤ ꯂꯣꯏꯔꯦ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯪꯒꯤ ꯐꯥꯒꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯛꯏ ꯃꯥꯅ ꯅꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯔ ꯊꯤꯡꯈꯤ ꯁꯣꯔ ꯊꯤꯡꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯄꯣꯞ ꯊꯣꯝꯖꯤꯜꯂꯛꯏ ꯁꯤꯕꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯤꯕꯥꯅ ꯒꯥꯔꯤ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯁꯣꯔꯣꯛꯇꯒꯤ ꯊꯧꯙꯔꯛꯇꯨꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯊꯧꯙꯔꯛꯏ ꯃꯍꯥꯛ ꯆꯨꯒꯤ ꯐꯥꯔꯝ ꯑꯃꯗ ꯑꯁꯨꯝ ꯊꯧꯔꯛꯏ ꯒꯥꯔꯤꯒꯤ ꯃꯤꯡꯖꯦꯜ ꯑꯗꯨ ꯍꯥꯏꯗꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯆꯨꯁꯤꯡꯅ ꯐꯠꯇ꯭ꯔ ꯀꯜꯍꯟꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ ꯁꯤꯕꯥꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯚꯨꯠ ꯑꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯤꯡꯊꯈꯤꯗꯨꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯀꯟꯇ꯭ꯔꯣꯜ ꯉꯝꯈꯤꯗꯦ ꯒꯥꯔꯤ ꯑꯗꯨ ꯚꯨꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯃꯗ ꯌꯧꯁꯤꯜꯂꯛꯏ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯑꯩ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯈꯟꯖꯩ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨ ꯍꯦꯟ ꯕ꯭ꯔꯦꯛ ꯐꯥꯗꯨꯅ ꯑꯣ ꯊꯥꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯣꯡ ꯍꯥꯡꯇꯣꯛꯂꯗꯨꯅ ꯒꯥꯔꯤꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤ ꯑꯗꯨꯗ ꯄꯥꯏꯊꯣꯛꯍꯟꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯊꯣꯝꯇꯠꯇꯨꯅ ꯍꯥꯜꯍꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯕꯥꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯍꯥꯛ ꯒꯥꯔꯤꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯌꯨꯝꯗ ꯒꯥꯔꯤ ꯑꯗꯨ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛ ꯒꯥꯔꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯕꯨꯛ ꯇꯧꯕꯁꯤ ꯑꯦꯞꯇꯒꯤ ꯇꯧꯗꯕꯅꯤꯅ
ꯁꯤꯕꯥꯁꯤ ꯃꯔꯥꯏꯕꯛ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗ ꯁꯣꯏꯗꯅ ꯆꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯁꯨ ꯌꯨ ꯇꯞꯇꯥꯅ ꯊꯛꯆꯜꯂꯨꯕꯅꯤꯅ ꯃꯍꯥꯛ ꯑꯣꯅꯤꯡꯉꯛꯇꯨꯅ ꯑꯣꯊꯣꯛꯂꯛꯏ ꯁꯤꯕꯥꯁꯨ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯃꯍꯥꯛ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯍꯛꯇꯛꯇꯒꯤ ꯃꯤ ꯑꯃ ꯁꯤꯔꯦ ꯃꯤ ꯑꯗꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯅꯤ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤꯅ ꯃꯤ ꯍꯥꯠꯄꯅꯤ ꯑꯩꯅꯗꯤ ꯃꯍꯥꯛꯁꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤꯗꯤ ꯃꯤ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯃꯤ ꯑꯃ ꯁꯤꯔꯤꯕꯁꯤ ꯁꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯄꯛꯏ ꯒꯥꯔꯤꯗꯨ ꯊꯣꯝꯃꯤ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯛꯏ ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯖꯕꯅꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯒꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯁꯤꯗ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯊꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯉꯣꯟꯗ ꯑꯃꯥꯡ ꯑꯇꯥ ꯑꯃꯇ ꯊꯣꯛꯍꯟꯗꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯕꯨ ꯊꯧꯗꯨꯅ ꯆꯠꯄ ꯌꯥꯕ ꯃꯤ ꯑꯃ ꯄꯥꯝꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯨꯁ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯅ ꯂꯣꯏꯍꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯅ ꯃꯍꯥꯛꯅ ꯊꯛꯂꯤꯕ ꯕꯣꯇꯜ ꯑꯗꯨꯅ ꯊꯣꯝꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯊꯣꯛꯂꯗꯨꯅ ꯒꯥꯔꯤꯁꯤꯗ ꯚꯨꯠ ꯌꯥꯎꯋꯦ ꯈꯪꯅ ꯅꯪꯅ ꯒꯥꯔꯤꯁꯤꯗ ꯈꯟꯅꯕ ꯍꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗ ꯚꯨꯠ ꯌꯥꯎꯋꯦ ꯈꯪꯅ ꯅꯪꯅ ꯃꯉꯣꯟꯗ ꯈꯟꯅꯍꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯚꯨꯠ ꯑꯁꯦ ꯍꯧꯔꯨꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯥꯎꯔꯒ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯗ ꯇꯥꯏꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅോ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯕꯥꯁꯨ ꯅꯪꯅ ꯍꯥꯏꯔꯤ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯒꯥꯔꯤ ꯃꯄꯨ ꯑꯁꯤꯗ ꯇꯥꯏꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ ꯃꯄꯨ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯤꯕꯥꯅ ꯂꯩꯇꯁꯅꯨ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯑꯇꯥꯡꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯥꯡꯉ ꯄꯨꯔꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯂꯨꯄꯥ 1,50,000 ꯐꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯌꯨ ꯊꯛꯆꯜꯂꯕꯅꯤꯅ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯂꯩꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯔꯘꯨꯔꯥꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯔꯘꯨꯔꯥꯝꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯡꯇꯣꯛꯂꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯣꯅꯥꯂꯤꯁꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯦꯠꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯚꯨꯠ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯨ ꯑꯣꯏꯔꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨ ꯉꯥꯎꯔꯕꯅꯤ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯀꯥ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯆꯪꯉꯗꯨꯅ ꯊꯤꯔꯛꯏ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯪꯉ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯪꯀꯜꯒꯤ ꯒꯦꯔꯥꯖ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯥ ꯑꯃꯗ ꯆꯪꯉꯛꯏ ꯀꯥ ꯑꯗꯨꯒꯤ ꯎꯄꯨ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯨ ꯊꯦꯡꯅꯩ ꯃꯗꯨ ꯃꯦꯅꯤꯀ꯭ꯋꯤꯟꯅꯤ ꯍꯥꯏꯕꯗꯤ ꯐꯤ ꯌꯣꯟꯐꯝꯒꯤ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯂꯩꯕꯗꯨꯅꯤ ꯃꯥꯅ ꯃꯗꯨꯕꯨ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯊꯛꯇꯒꯤ ꯂꯨꯃꯤꯅꯁ ꯄꯥꯎꯗꯔ ꯈꯔ ꯇꯥꯔꯛꯏ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯄꯥꯎꯗꯔ ꯑꯗꯨꯅ ꯄꯨꯡꯌꯣꯝꯈꯤ ꯑꯪꯀꯜ ꯑꯗꯨꯁꯨ ꯌꯨ ꯊꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨ ꯑꯗꯨ ꯍꯩꯗꯨꯅ ꯊꯝꯕꯅꯤ ꯃꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯊꯛꯗꯣꯛꯈꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯪꯀꯜ ꯑꯗꯨꯗꯤ ꯚꯨꯠꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯪꯀꯜ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯁꯤꯕꯥꯁꯨ ꯎꯄꯨ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯣꯇꯣ ꯑꯃꯒ ꯏꯟꯍꯦꯂꯔ ꯑꯃꯒꯁꯨ ꯊꯦꯡꯅꯈꯤ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯅ ꯃꯃꯥꯏ ꯆꯥꯝꯕ ꯃꯇꯝꯗ ꯑꯪꯀꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯁꯤꯡꯗꯨꯗ ꯀꯥꯎꯊꯩ ꯅꯪ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯎꯔꯛꯏꯗꯨ ꯅꯪ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯒ ꯑꯃꯨꯛꯀ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯈꯤ ꯃꯈꯣꯏꯅ ꯀꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯑꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯅꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯪ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥ ꯍꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯗꯤ ꯌꯨꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯈꯣꯏ ꯍꯨꯔꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯁꯤꯕꯥꯅ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯌꯨꯝꯕꯨ ꯑꯗꯨꯗꯒꯤ ꯀꯥꯔ ꯑꯃ ꯂꯧꯕꯅꯤ ꯀꯥꯔ ꯑꯗꯨꯗ ꯚꯨꯠ ꯆꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯔ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨꯗ ꯃꯔꯝ ꯍꯪꯒꯦ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯥꯔ ꯑꯗꯨꯗ ꯚꯨꯠ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯤꯕꯥ ꯍꯣꯏꯅ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯇꯧ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯚꯨꯠ ꯌꯥꯎꯔꯦ ꯍꯥꯏꯔꯒ ꯍꯔꯥꯎꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯚꯨꯠꯅꯦ ꯈꯜꯂꯤꯕꯗꯨ ꯚꯨꯠ ꯅꯠꯇꯦ ꯑꯍꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯁꯤꯔꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯨ ꯑꯃꯗꯤ ꯃꯈꯣꯏ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯃꯁꯛ ꯇꯥꯛꯏ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ ꯇꯧꯕ ꯃꯇꯝꯗ ꯑꯦꯁꯇ꯭ꯔꯦꯜ ꯕꯣꯗꯤ ꯄ꯭ꯔꯣꯖꯦꯛꯁꯟ ꯍꯥꯏꯗꯨꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯅꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯅꯤ ꯑꯦꯁꯇ꯭ꯔꯦꯜ ꯕꯣꯗꯤ ꯄ꯭ꯔꯣꯖꯦꯛꯁꯟ ꯍꯥꯏꯕꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏ ꯊꯣꯛꯄ ꯉꯝꯃꯤ ꯊꯋꯥꯏ ꯑꯁꯤ ꯃꯤꯅ ꯂꯩ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯈꯔ ꯑꯃꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕు ꯊꯋꯥꯏ ꯑꯁꯤ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯁꯤꯁꯤꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯛꯂꯤꯕ ꯄꯔꯥ ꯑꯁꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ ꯇꯥꯏ ꯃꯍꯥꯛꯅ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤ ꯑꯩ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯃꯟꯕꯗꯒꯤꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯁꯤꯁꯤꯔꯥꯅ ꯃꯁꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤ ꯑꯩꯅ ꯇꯧꯅꯤꯡꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯩꯒꯤ ꯏꯃꯥ ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯅꯤꯡꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯊꯣꯛꯂꯛꯏ
Sisirai mama asi yam ina khunba business woman amani mahaki manager Raghuram ga makhoi company du nithina chalaidunu leibani Sisira ga mama ga si nungsu yamna nushine khatsu yamna khanai masana hani ba wasi mama la gyan taba ngamde mama la hani ba wasi masana gyan taba ngamde thabak ama chamina ge habita ga su board meeting lei hadinu mahana Raghuram bu mahaka chamina na baidamta adum haibani habidi Sisira buni karigumba mama ga macha khanaba matara ga su mama aduna laktuna ngakpiu haiduna phawa hai aduga makhoi ni amu hana nushine Nomadi Sisira ki birthday numit amada Raghuramna mahakidamagta BMW car ama pore masina gi gift ni hadun hari Sisira nadi mahaki Hindustan country sa du yana pamjabani ai gari du kadai lagi hadun hangi scrap ya ta pithokre haduna gari aman badu kadoduna hadun hangai Sisira su mahaki birthday du hundom duna scrap ya ta chatuna mahaki gari du thauduna lai mahana gari du kumtharaga ai policy mathong manang khangna pai se kaigino haduna mahana Raghuram gi Gala paraga niktherakpani nana manager oitaragadi manager ama dongna layu ipa sarakanu haiduna hari mama changchelaga Raghuram asi nangi napa oidorabani haiduna hari madur machana piduna nana nawa pangchinda silaga aisu ipa singadaba michak nati haramduna mang mafam maduri changki masana pi wahaidu tawa matamda mama adu wakhal yam nungaikide mama asi astamagi patient amani maramaduna mahak sor khungkali mafam maduda doctor ama laktuna mahaku hidak kapi Doctor asi mamang thakta car aduna hatkiba doctor aduni doctor aduna nupi aduda kapliba hidak asidi slow poison ni masi Raghuram mawani loktuna aduna kapkiba hidak ni Sisira su car aduna yamna sauduna changai mahak mama na koba phawba taro haduna mana kong headphone hapchanduna isai taduna lei mama aduri yamna walaktuna machana pigi thong adu thinbani machana pi duri takhide ma isai taba lore haduna mapal tholakpa matamdadi mama adu mafam adura khap chingduna leramani ma hospital tamna yamna thuna pore adubu doctor singna kanbadi ngamkhide matawodu dagidi Sisira yamna ningamdaba haibadu oiki maramaduna mahak mama gi thawai du unaraduna mahana lale amtadi haijagi haduna professor adu da harakpani karigum baina matam chana thong ham taragadi ima adu hingadabani haduna mahak makha tarai karigum masigi experiment na se tawtaragadi asiba miga wai sanabu yagani haduna sanan haikibani astral projection adu ai tawjage ai ima adu halakloi habidi khangi adubu ai mangoda lale amtadi haijagi haduna harai Professor adusu Sisira na haiman mudagi upai letraduna mahaki ka aduna habidi mahaki lebaduna pore Australia da lebanu piyamna mahan ihana na astral projection se tawgibani mahana astral projection tawgiba matamda ihana hamba matamdadi mangona mai chingba madamnu tawi hai adugi matungda mahaki akoibada makol mawa yamna tai experiment se tawu matamda patient adugi hakchang asi akiba ngak ngairakani adugo mahana karigumba experiment adu mai paktuna 100% yobu matamda aseng makhaktani mahana uduri basi habidi mahana apamba khudima adu uba fangani haidun harakpani karigumba masigi experiment asina marakte fail oiba yaw taragadi yamna khudong thiningai oigani haidun so hare madura Sisira na ai ngamgani haidun hare asum toduna Sisira bu mahana mafam aduna phamal aduna mahaki astral projection adu pendulum ma haiduna hypnotize to hore hypnotize tawpodagidi mahana device ama sujinai device aduna patient adugi brain waves se control tawribani haiduna hare physical world la leriba amasung atma gi world la leribagi matam asi khenabani maramaduna Sisira na atma wala aduna mafam aduri tholaktuna mama gi sibagi tanja adura lai mafam aduna mama adu khakap chingduna leibani Raghuram na mahaki inhaler adu losan khibani Raghuram na inhaler adu mama adu pisan naba sa aduna khombana nekhai aduna mama adu mafam adura siankhi doctor aduga makhoi mana khibani mama gi sibagi mato adu uba matamda Sisira yamna waki mahaki physical world da ma khakap chingakhi professor aduna mahakpu hodokpa ngamkhide matang aduda Raghuram sulai Raghuram na doctor aduna tawriba mong adu ubadagidi mahakpu phuge tawi professor asina mahak na tawriba si experiment ni karigumba nghaktang matam pi taragadi ai masi habidi Sisira bu phanba ngamgani haidun hari Raghuram na doctor adu phone tawduna mafam aduda mahakpu khudakta kawi Professor ne Raghuram ne doctor ne amasung Sisira ne makhoi ahum kantin sa tongduna lambi da lakpa matamda lambi tu gari tu khamale doctor aduna hare Sisira gi property gi 20% sarukasi pi taragadi mama losin khiba dugumna masang pi sisu losin gi haidun hare professor aduna di Sisira bu kana bu hona jabani adu Raghuram na professor adu bu tamthina phuki amasung mahak mafam aduna lekthaduna leikhi Sisira bu yengba changpa matamdadi Sisira gi hakchang dagi thawai du thokhiduna gari du yauduna leikhi Sisira su sire aduna Raghuram na Sisira gi asiba hakchang adu mayumda pore sanskar tawge tabu matamda Sisira gi body asi
ꯗꯣꯅꯦꯠ ꯇꯧꯊꯣꯛꯑꯝꯃꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯁꯪꯁꯀꯥꯔ ꯇꯧꯔꯝꯗꯥꯏ ꯑꯗꯨꯗ ꯁꯤꯁꯤꯔꯥꯒꯤ ꯕꯣꯗꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔ ꯑꯗꯨ ꯁꯤꯕ ꯇꯥꯔꯒꯗꯤ ꯆꯤꯡꯅꯔꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯇꯞ ꯇꯥꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯁꯤꯁꯤꯔꯥꯒꯤ ꯂꯝ ꯊꯨꯝ ꯑꯁꯤ ꯔꯘꯨꯔꯥꯝꯗ ꯑꯣꯟꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯔꯘꯨꯔꯥꯝꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯁꯤꯁꯤꯔꯥꯅ ꯁꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯒꯥꯔꯤ ꯑꯗꯨꯗ ꯑꯦꯁꯤ ꯊꯥꯗꯨꯅ ꯊꯝꯕꯅꯤ ꯑꯦꯁꯤ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯦꯁꯤ ꯑꯗꯨꯅ ꯐꯨꯡꯀꯠꯇꯨꯅ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯞꯇꯥ 3 ꯔꯘꯨꯔꯥꯝꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄꯅꯤ ꯅꯈꯣꯏꯅ ꯀꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯔꯘꯨꯔꯥꯝꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯃꯗꯨꯗ ꯃꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨ ꯅꯈꯣꯏꯗ ꯌꯣꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯤꯕꯥꯒꯤ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯁꯤ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯃꯗꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯝ ꯇꯧꯈ꯭ꯔꯅꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ ꯗꯥꯎ ꯌꯥꯕꯗꯒꯤ ꯁꯤꯁꯤꯔꯥꯒꯤ ꯕꯣꯗꯤ ꯑꯗꯨ ꯃꯥꯅ ꯗꯣꯅꯦꯠ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯗꯣꯅꯦꯠ ꯇꯧꯕ ꯕꯣꯗꯤ ꯑꯁꯤ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯣꯗꯤ ꯑꯗꯨ ꯁꯣꯛꯑꯝꯗꯕ ꯇꯥꯔꯒꯗꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯣꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯕꯣꯗꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯗꯣꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯞꯇꯥ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤꯅ ꯌꯥꯝꯅꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯕꯣꯗꯤ ꯑꯗꯨ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯔꯛꯇꯨꯅ ꯊꯝ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯔꯤꯚꯔꯁ ꯄ꯭ꯔꯣꯖꯦꯛꯁꯟ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯁꯨ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯃꯍꯥꯛꯅ ꯂꯤꯛꯂꯤ ꯊꯣꯡꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯉꯤꯕꯅꯤ ꯑꯃꯁꯨꯡ ꯊꯋꯥꯏꯕꯨ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯕꯁꯨ ꯅꯠꯇꯦ ꯆꯪꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯆꯥꯝꯊꯣꯔꯛꯏ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯇꯧꯈꯤꯕꯗꯨ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯅꯣꯡꯃꯗ ꯇꯧꯈꯤꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯤꯅꯁꯨ ꯍꯥꯏꯈꯤ ꯑꯩꯅ ꯉꯥꯡꯆꯩꯈꯤꯕꯗꯨꯁꯨ ꯅꯨꯄꯤꯗꯅꯤ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯇ ꯊꯣꯛꯍꯟꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯉꯣꯟꯗ ꯆꯩꯈꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯍꯥꯛꯅ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯤꯕꯅꯤ ꯅꯪꯅ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕꯗꯣ ꯃꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯗ ꯁꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯒꯅꯤ ꯅꯪꯒꯤ ꯕꯣꯗꯤ ꯑꯗꯨꯗ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯝꯗꯅ ꯍꯥꯞꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯕꯥꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯏꯙꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯕꯦꯠꯃꯦꯟ ꯑꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯁꯤꯕꯥꯅ ꯈꯪꯕ ꯉꯝꯈꯤ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯣꯛꯇ ꯂꯥꯛꯇꯨꯅ ꯍꯛꯆꯥꯡ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯑꯉꯥꯎ ꯑꯐꯩꯔ ꯗꯣꯅꯦꯠ ꯇꯧꯈ꯭ꯔꯕ ꯍꯛꯆꯥꯡꯗꯤ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ ꯁꯤꯁꯤꯔꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯁꯤꯔꯥꯒꯤ ꯑꯥꯇꯃꯥ ꯑꯗꯨ ꯒꯥꯔꯤꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯕꯣꯗꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯒ ꯄꯨꯟꯅ ꯍꯥꯞꯆꯤꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯊꯥꯖꯈꯤꯗꯦ ꯃꯍꯥꯛ ꯑꯁꯤ ꯅꯈꯣꯏ ꯀꯩ ꯊꯣꯛꯅꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯔꯤ ꯃꯇꯥꯔꯥ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯨꯡꯄꯤ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯏ ꯃꯣꯛ ꯑꯁꯤ ꯑꯅꯨꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯣꯛꯅꯤ ꯑꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯗꯨ ꯀꯩꯗꯧꯔꯦ ꯗꯣꯛꯇꯔꯁꯤꯅ ꯁꯨꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯅ ꯋꯥꯔꯤꯗꯨ ꯂꯤꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯑꯃꯇꯅ ꯊꯥꯖꯧ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔꯗꯤ ꯁꯨꯡꯊꯥꯕꯨ ꯊꯥꯖꯔꯔꯣꯏ ꯑꯗꯨ ꯇꯥꯔꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯕꯣꯗꯤ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯕꯣꯗꯤꯗꯨ ꯍꯨꯔꯥꯟ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯔꯘꯨꯔꯥꯝꯅ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯆꯥꯏꯈꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯔꯘꯨꯔꯥꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯤꯁꯤꯔꯥꯒꯤ ꯕꯣꯗꯤ ꯑꯗꯨ ꯎꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯔꯘꯨꯔꯥꯝꯁꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯑꯗꯨ ꯁꯤꯁꯤꯔꯥꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯂꯥꯛꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯪꯈꯤꯕꯒꯤꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗꯨ ꯄꯨꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯛꯇ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯃꯥꯏꯕ ꯁꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯧꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯊꯕꯛ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯇꯥꯡ ꯑꯇꯥꯡꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝ ꯂꯩ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯥꯏꯕꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯕꯗꯒꯤꯗꯤ ꯃꯍꯥꯛ ꯀꯤꯕꯅ ꯊꯛꯇꯛ ꯅꯤꯛꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯁꯤ ꯌꯥꯗ ꯇꯥꯔꯒꯗꯤ ꯒꯥꯔꯤꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯗꯦꯗ ꯕꯣꯗꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯈꯣꯏꯅ ꯊꯋꯥꯏ ꯑꯃꯁꯨꯡ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯑꯁꯥꯝ ꯄꯥꯝꯃꯤꯁꯤꯕꯨ ꯅꯈꯣꯏꯕꯨ ꯑꯘꯣꯔꯤ ꯀꯥꯡꯕꯨꯔ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯣꯛꯇ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯑꯪꯀꯜꯒꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯣꯂꯤꯋꯨꯗ ꯍꯥꯏꯅ ꯀꯧꯏ ꯗꯦꯗ ꯕꯣꯗꯤꯗꯨꯒꯤ ꯅꯝꯕꯔ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ
मधुर हॉलीवुड अदुना फोन नंबर पिसन बनी नंगना पिरेबा फोन नंबर दु नते सिरिबा मिसिंग नंबर अमा लई हादुन हारे नंबर दु खंगदि हादुन हारे ममी नि कै कौइ हादुन हांगी सिसिरा कौइ हादुन हारे मधु तारगदि डेड बॉडी की रेजिस्टर फाक्तोर येंगुरसे हादुना रेजिस्टर फालिंगे मिकुबदुदा सिसिरागी नंबर दुसु थेंगनकी मखोइना नंबर दु खुत्तै चली तंजादु डॉक्टर दुसु संगै डॉक्टर दु चंगपदगिदि सिबा अमसों अंकल दुदी स्ट्रेचर की मखाद लोटकी अमसों बॉलीवुड स्ट्रेचर दुगी मथक्ता तोंदुना लेबनी नंग मफम सिरा कदोब लाक्लिपनो हादुना डॉक्टर दुना हांगी मधुदा सिक्योरिटी दुना डेड बॉडी अनोबो अमा लाक्पनी मधुगी दमत मफम सिरा स्टार्ट तोबा लाक्पनी हादुना हारे डॉक्टर अदुना फी दु हागतुना येमो मतमदि हॉलीवुड अदु सीजन पसादुना लेबनी मसी नुपासिना सिरिबसी नाते चारा मोइनी हारमदुना सिक्योरिटी दुदा मोक्ता पुको हादुना हारे मोक्ता पुबा मतमदा महापु एनाटॉमी लैब हाना पुसलु हादुना हारे एनाटॉमी लैब अदुना पुसलपो मतमदि मफम अदुदा सिक्योरिटी अमना सुसंगदुना लेबनी सिक्योरिटी दु थों हांतोहंदुना मखोय डेड बॉडी अदुगा लोइनना मखोय अंकल गा पुन्ना मोक अदुना चंगई सिक्योरिटी अदुना थों अदुबु चिकनी पांचंदबिदा मफम अदुदगी चाथौसे अदुना सिक्योरिटी अमदुबु पुदुना सखी मफम अदुदा असिबा डेड बॉडी क्या लेबनी मखोय हौगलक्तुना सिसिरागी डेड बॉडी अदु थीबा हौरे मफम अदुदा सुम थिरकपदगिदि सिसिरागी डेड बॉडी अदुसु थेंगनखी सिसिरागी डेड बॉडी अदु पुथोगा सखरसे नत्रगदि मफम असिदा इंगबना खोजु सिरनी हादुना अंकल अदुना हारकपदगिदि सिबा अमसुंग अंकल मखोयनी डॉक्टर की ड्रेस सेलदुना डेड बॉडी अदुबु स्ट्रेचर अमदा इलदुना पुथोरे डेड बॉडी अदु पुथोरकप मतमददि हॉलीवुड अदुदि मोक अदुदा अदुमक लेहौबनी सिक्योरिटी चंगतुना करिनो थोंगसे हांतोइसबो हादुना येंगपदगिदि हॉलीवुड सु डेड बॉडी सादुना मफम अदुरा लोटखेबनी मफम अदुरा डेड बॉडी अदु फजना पेक तोक्सलमदुना सिक्योरिटी दुना मफम अदुदगी थोलै हाबिदि हॉलीवुड पु पेक तोक्सनदुना थममबनी सिबाना सिसिरागी डेड बॉडी दो सुमसुम लाको मतमदा जनरल वाटर पोरकपनी जनरल वाटर मखोइना सुमसुम लाको मतमदा मफम अदुरा लेरिबा अनाबसिंग अदुगी मरक्ता आंगा अमदि हु थौबदगी लाकन अदुना लेबनी डॉक्टर ने हादुना मखोय निबु आंगा अदुबु लायना बैदमत हारकपनी अंकल मफम अदुरा लेरिबा हिदा लांथकसिंग अदु अमगा अमगा यानसलदुना आंगा अदुरा पिथक्तुना लायंगे तवी मदुदा सिबाना सीतागदि कमाय तौगनि हादुना हारे अइना मसी तौगेरा तौरोइरा आंगा असि सीदौ लेरबनि हादुना हारे फरे अदुदि पिथौ हादुना सिबाना हारे मदुरगी हिदा लुथकपदैदि आंगा अदु हु थमबगा अदु लोइन ओथोरे सुम तौदुना मखोइना आंगा अदुगी थवाई कले हादुना मफम अदुरा लेरिबा मिसिंगना मखोइ बुथागतुना लेखिबनी मखोजु थबक सिले हादुना मफम अदुदगी हाथुवातु स्ट्रेचर अदु इलदुना थोलकपनी असुम तौदुना मखोइ हॉस्पिटल अदुदगी थोलै अदुगा मफम अदुदा सिक्योरिटी अदुना थोंलोंसनदुना लेबनी डेड बॉडी असि अनौबा म पोरखिबदुगा डेड बॉडी अमगा मयेंग ताइ हादुना मफम अदुदा लेरिबा डॉक्टर सिंग अदुना मोक अदुदा लेरिबा डॉक्टर अदुगी हेड अदुदा हारे डेड बॉडी अमदि कदा चखरगे हादुना सिक्योरिटी दुदा हंगबा मतमदा आइना जाथोखरे हादुना हारे असुम तौदुना सिक्योरिटी दुसु सावजनना अदुना मफम अदुदगी थोलै मफम अदुदि थोलकपा मतमदा डॉक्टर सिंग अदुना सिक्योरिटी दुबु तानरगा फु हादुना सिक्योरिटी दुबु कोइतान तानदुना लेहौवी सिबा अमसुंग अंकल अदुगा डेड बॉडी अदु इल्लदुना थोलकपा मिकुबदुदा मफम अदुदा डॉक्टर लेबा थेनै मदुदगिदि मखोय लोटपा ताखी तंजादुना मयामबना फोन तौरे महाके मतै मदु हॉस्पिटल दा आंगा पोकबैद मत पोखले हादुना हारे सिबाना अंकल अदुबु अनुभव पुदुना मफम अदुदा हाबिदि मतै मगी मनाता सनबैद मत महापु मफम अदुरै थाखी मफम अदुदा रघुराम सु गाड़ी थौरदुना हॉस्पिटल की पार्किंग लॉट अदुरा लाए हादुना पाउ फौनदुना लेबनी हाबिदि महाके कंटेक अदुगा पाउ फौनबनी सिबासु तुमिना लाक्तुना हॉस्पिटल दुगी मई अदु मुथली रघुराम द महाके कंटेक अदुना डेड बॉडी नंबर क्यानो हादुना हांगी तंजादुर मई मुथोखरबनिना महाना चे अदुरा डेड बॉडी पागे तौदु मम्बलिना पाबा यादबदगिदि महाना कुयेंग येंगपा मतमदा सिबागी कंटेसा अदु मई गानु लेबदु उई महाना कंटेसा अदुगी मनाक्ता लाक्तुना डेड बॉडी अदुगी नंबर अमसुंग सिसिरागी ममिंग अदु हाइरेई सोमलाकंदना मई मुत्पगी चांस तौदुना डेड बॉडी अदु इल्लदुना सिबाना सिसिरागी बॉडी अदु पुथोरेई रघुरामगी कंटेक अदुना फोम अदु मेंसलदुना सिक्योरिटी दे पिबिरम हायरमी मदुरा फोम अदु मेनबेदमत कोलम यावदि हादुना महाना कुयेंग येंगबा मतमदा सिबागी गारी मनुंगदा कोलम यावबदु महाना उखी कोलम अदु लामा मतमदा कोलम अदु मखादा ताखी मरम अदुना महा थोंग अदु हांगतोदुना गारी मनुंगदा चापा मतमदा गारी अदुना तमनरक्तुना महाकी मंगक अदुबला हातखी महाना गारी अदुदगी अतोपा साइड अदुदा थोलकपा मतमदा मफम अदु लिप याददुना हांगदुना लेबा जगा अदुना महाक चोंथरकपनी महा फासी तौदुना यादुना लेखी तंजादुना मई लै मरम अदुना लिप अदुसु ऑन तौरे लिप अदु कुमथरकपदगिदि महाक सिबा तारे हागिदुना सिटबेल अदु महाकी पिखाउदु यावरिबा मखे अदु लौथोक्तुना मई थादोक्तुना महाक मखादा तारे तौरिबा मतौसे करिनो हादुना महाक लिप अदुदि थोलक्तुना महाक पाखतुना लेखिबनी मोक अदुदा लेरिबा हॉलीवुड अदुना डॉक्टर सिंगना महाकपु डाइसेक्शन तौनबैदमत पुथोरई
मधुरा डॉक्टर मैम मधुना डाइसेक्ट तौगे तब मिको बदुरा हॉलीवुड अदु ज्ञान तारकपदगी मफम मधुदगी डॉक्टर अमगी फी मुलदुना मफम मधुरी सेंथोरई तंजादुदा शिवासु शिशिरागी बॉडी अदु पुदुना लापदु महान उखी मतो अदुदगिदी रघुराम असि शिवान उबदगिदी शिवाना फायर एक्सटिंग्विशर अमा पारदुना रघुराम की मकोकता थोमदुना महाकु वांथानखी अमसुंग रघुराम बु पुनसिलदुना एम्बुलेंस अमदा हापसंदुना शिशिरागी डेड बॉडी अमसुंग रघुराम का पुना प्रोफेसर अदुगी लेपता पोरे प्रोफेसर अदुगी लेपता यौरप मतमदा रघुराम सु ज्ञान तारे माकी मखोंगदा नोमय अमसु यावदुना लेबनी प्रोफेसर अदुना शिशिरागी बॉडी अमसुंग गाड़ी अदु पोरक्तुना मखोय अनिगी मरक्ता रिवर्स प्रोजेक्शन तौदुना थवाइदो हापके तौबा मिकुपदुदा रघुराम नोमय कापसलक मतमदुदा प्रोफेसर की मखुता पांखी नोमय असुम कापसलक मतमदुदा एम्बुलेंस की टिंकीदुरा पांदुना एम्बुलेंस की थाव अदु लीक ओइखिबनी असुम तौदुना रघुराम अमसुंग शिवा मखोय अनि फुनरे मखोय अनि सुम फुनरक मतमदा शिवासु ज्ञान मांगदुना ताखी कछु लेतेबा टैक्सी ड्राइवर नंग अमना एंगोनसु हौरिनी हादुना रघुरामना शिवाबु शिशिरागी बॉडी यावरिबा एम्बुलेंस अदुना तखाइदुना हाके तवी मदुरा गाड़ी अदुदगी शिशिरागी थवाइना चुरुप चमनबा अदु लंथोरक्तुना एम्बुलेंस की थाव अदुगा थेंगनहनखी असुम तौदुना एम्बुलेंस अदु पोखाइखी रघुरामसु हिंगने मई चाकपा हाइबदु ओइखी मा गाड़ी अदुदगी थोलपा ngamखिदे मा मफम अदुदा सिखी असुम तौदुना शिशिरागी बॉडी अदुसु शिवाना कन्नबा होनजबनी अदुबु मई चाकपना हेमनखिदुना बॉडी अदु कन्बा ngamखिदे शिवासु गाड़ी दुगी मनाक्ता लाक्तुना नंगना आई कन्नबैदमक्ता नंगी बॉडी सी कदबगी मई थारिबनो हादुना गाड़ी अदुदा निंगमदना कपचदुना लेखी हॉस्पिटल दगी शिवादा अनुना फोन तौरे शिवासु हाथु हॉस्पिटल अदु लाक्पा मतमददी मते मेना पोलिबा मचा अदु हंदकसु सीदुना पोलेई मतो अदु उबा मतमदा मयाबा अमसुंग मते मसु यामना कप्पी शिवासु मथवा यामना नुंगाइजखिदे अनुना शिवादा हरे आंगा असि हेक पोकपगा अदुम सीखरे क्रोमोसोम एब्नॉर्मेलिटी नि हादुन हरे मते मदुरी कपसु कपखिदे वासुंगा खिदे अदुमक मंगदुना लेखी मते अमसुंग मयाबबु गाड़ी दु हापचलदुना गैरेज तमना पोरे गाड़ी दुगी थोलकपा मतमदा मयाबदुना मथवा नुंगाइतना अखोइना हेंग सिबा मतमदा आइगे इनाउनुपा शिवाना अखोइबु मई थाजरसनी हाइदुना मा कपदुना थोलई शिवादी निमित अदुदा शिशिरागी थवाइसु कनबंगा मौदे अमसुंग माकी मयाबगी मचानुपीदुसु सीना पोलखिबनी मरमदुना मा वाखल यामना नुंगाइखिदे मथंदा कपचरमी गाड़ी दुदा यावरिबा शिशिरागी थवाइना शिवागी मतै मबु येंगदुना लेखिबनी मफम अदुदा प्रोफेसर सु लेबनी ममांग थक्ता गाड़ीदा यावबा डिवाइस अमा शिवाना लंथोखिबा अदु तितित खोंगई तंजादुना शिशिरागी थवाइ अदुसु सिरिबा आंगा अदुगी हक्चांग अदुला संखी असुम तौदुना एक्सपेरिमेंट असि 100% सक्सेसफुल ओइरे हाइदुना डिवाइस अदुना उलई मतो अदुदगिदी आंगा अदुसु कपई आंगा अदु कपकपई मतो अदु उबा मतंदा मफम अदुला लेबा मिसिंग अदु ngakpana kham thenglaki शिवानादी तौरिबा मोंग असि शिशिराना आंगा अदुगी थवाइ अदु चंगदुना मयाम मते मगी आंगा ओखिबनी हाबिसि खंग ngamki माना प्रोफेसर अदुला येंगई प्रोफेसर अदुनासु मदुमगनी हाइदुना इंगित तौदुना हाइरई असुम तौदुना शिशिरागी थवाइ अदु आंगा अदुगी हक्चांग अदुला चंखिदुना हौजिक्ति मखोय शिशिरागी थवाइसु कनबा ngamkhre आंगा अदुगी थवाइसु कनबा ngamkhre मतो असुमना मूवी असि लोइसंखि मयाम मूवी असिबु फजबि तारगदी लाइक कमेंट शेयर तौबिरमु ममांग एक्सप्लेन तौखिबा फिल्म सिंग अदुसु हंगतुना येंबियु फजै फजदि हाबदुसु कमेंट पिबिरमु थागचरी।